Ibudau Thangjing Moirang ase Kanglai Ningthaugi Khuttagi Kalhoduna Moirang Miyamda Sinaramnaba Matam Adugi Laikhidraba Ahal Taraga Taruk Ningsingduna Kuntaruk Suba Restoration Degi Thaurong ase Ibudau Thangjing Moirangi Laikol da Leiriba Ahal Lon Singge Ningsing Khubamda Pangthokre Thauram Adu Thangjing Seba Mandal Moirang Ingu Famnaiba Amade Famnaibi Cherap Loishang Amasung Amaiba Amaibi Loishang na Punna Sinduna Pangthokibane Ngasigi Thauram Aduda Hanagi Chief Minister M. Koireng Amade, Hanagi Education Minister H. Nilamani Galoina Kiba Miyoi Taraga Mari Punna, Ahal Taraga Taruke Ningsing Nungbida, Moirang Esigi MLA, Thongam Santi Amade, Ingu Kadrakpa, Salam Ibo Jona, Lujinglaga Ibudok Thangjingi Famnaiba Famnaibi, Amaiba Amaibi Singh, Thangjing Seva Mandalgi Member Singh Amade, Laikhidraba Singhe Imung Manungi Miyoi Kayana Haikat Lekat Tamduna Kai Kumnawut K. Tungda Ibudau Thangjing Moirangi Haraubungda Achamba Thauram Amasu Pangthokhe Panba Yabade Kumja Lisingamaga Chamapan Yankaidage Lisingamaga Chamapan Yankaitaru Fauba Matam Aduda Ngasi Hanage Chief Minister M. Koireng Amade Hanagi Education Minister H. Nilamani Anina Lujungba Mathauna Leiba Miyoi Kayana Lanthingna Matam Adui Kanglai Paki Ningthaugi Makhuttage Ibudau Thangjing ase Kanba Ngamkhibani Haide